ꯆꯥꯎꯕ ꯎ ꯁꯨꯕꯗ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯈꯨꯟ ꯑꯗꯨꯗ ꯃꯥꯅ ꯆꯟꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯄꯨꯝꯕ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯗ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯎ ꯁꯨꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ, ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯎꯕꯗ ꯀꯂꯛꯄ, ꯁꯥꯎꯅꯤꯡꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯄ, ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯚꯥꯏ ꯇꯣꯝꯕ, ꯏꯇꯥꯎ ꯆꯥꯎꯕꯗꯣ ꯎ ꯁꯨꯕꯒꯤ ꯗꯨꯀꯥꯟ ꯍꯥꯡꯕꯗꯒꯤ ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯄꯥꯏꯔꯕꯅꯤ, ꯄꯩꯁꯥ ꯈꯔ ꯄꯥꯏꯕꯗꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕꯁꯦ ꯀꯧꯅꯤꯡꯒꯨꯝ ꯀꯧꯅꯤꯡꯗꯒꯨꯝ ꯇꯧꯔꯦꯅꯦ ꯃꯥ꯫ ꯚꯥꯏ, ꯑꯩꯗꯤ ꯃꯥꯒꯤ ꯅꯥꯄꯜꯁꯦ ꯑꯝꯇꯪ ꯊꯨꯗꯦꯛꯀꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪꯗꯤ ꯈꯪꯍꯟꯁꯤ꯫ ꯑꯩꯁꯨ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯗꯣ ꯀꯩꯗꯧꯔꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯑꯝꯇꯪ ꯋꯥꯍꯟꯁꯤꯒꯦ ꯈꯜꯂꯤꯕꯅꯤ ꯚꯥꯏ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯂꯒ ꯗꯨꯀꯥꯟ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯔꯣꯏ, ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯃꯥꯅ ꯋꯥꯕꯗꯨ ꯎꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯝꯇꯪ ꯅꯣꯛꯁꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ꯫ ꯑꯁꯨꯝꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯆꯥꯎꯕꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯆꯥꯎꯕꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯄꯗꯗꯤ ꯗꯨꯀꯥꯟ ꯑꯗꯨ ꯃꯩꯅ ꯇꯨꯝꯅꯕ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯀꯔꯥꯏꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒꯅꯣ ꯑꯩꯅ ꯗꯨꯀꯥꯟ ꯑꯃꯨꯛ ꯍꯥꯡꯗꯣꯏꯁꯤꯕꯣ? ꯚꯥꯏ ꯆꯥꯎꯕ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯏꯇꯥꯎꯕꯨ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕꯣ? ꯀꯅꯥꯃꯛꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯈꯤꯗ꯭ꯔꯦꯗ꯫ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ? ꯃꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯌꯥꯝ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯅꯨꯗ, ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯏꯇꯥꯎ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯔꯨꯔꯅꯨ꯫ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯆꯥꯎꯕꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅ ꯂꯩꯍꯧꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯎꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯤꯔꯝꯃꯤ꯫ ꯐꯔꯦꯁꯦ ꯇꯥꯃꯣ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨ꯫ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ꯫ ꯂꯥꯏꯅ ꯇꯝꯕ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯨ꯫ ꯐꯤꯕꯝꯁꯤꯗꯕꯨ ꯑꯩ ꯋꯥꯈꯜꯁꯦ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯄꯨꯝꯕ ꯗꯨꯀꯥꯟꯗ ꯂꯣꯏꯅ ꯊꯥꯗꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯥꯏꯗꯒꯤ ꯄꯨꯒꯅꯤ? ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨꯁꯦ꯫ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯤꯔꯒ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯆꯥꯎꯕ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯛꯁꯃꯤ ꯑꯃꯗꯤ ꯆꯥꯎꯕ ꯑꯉꯥꯡꯒꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕ ꯀꯣꯛꯄꯒꯤ ꯃꯍꯨꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯠꯄꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯛꯁꯃꯤꯒꯤ ꯃꯕꯣꯛ ꯑꯗꯨ ꯃꯁꯨ ꯅꯨꯄꯤ ꯂꯛꯁꯃꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯛꯁꯃꯤꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯕꯣꯛꯇꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯁꯤꯗꯤ? ꯅꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯒ ꯏꯕꯣꯛꯇꯤ ꯀꯔꯤꯁꯨ ꯈꯪꯍꯜꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯅꯦ? ꯅꯣꯏꯒꯤꯗꯃꯛ ꯏꯕꯣꯛ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯅꯈꯣꯏꯕꯨ? ꯏꯕꯣꯛ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯗꯨꯀꯥꯟ ꯍꯦꯛ ꯆꯥꯛꯈꯤꯕꯗꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯔꯤꯉꯩꯗ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯄ ꯁꯪꯗꯗꯅ ꯇꯧꯕꯅꯦ ꯏꯕꯣ꯫ ꯏꯕꯦꯝꯃ, ꯏꯕꯣꯛ ꯅꯣꯏ ꯑꯅꯤꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯊꯥꯏꯅ ꯅꯕꯦꯟꯗꯧꯒ ꯅꯕꯨꯗꯧꯒꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯃ ꯂꯩ, ꯃꯗꯨꯗ ꯅꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯨ ꯂꯥꯎ꯫ ꯃꯗꯨꯗ ꯅꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯣ ꯑꯃꯨꯛ ꯍꯥꯡꯕ ꯌꯥꯒꯅꯤ꯫ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯄꯩꯁꯥ ꯌꯥꯝ ꯐꯪꯅꯕ ꯃꯔꯝꯗꯣ ꯏꯕꯣꯛꯅ ꯇꯥꯛꯄꯤꯒꯦ꯫ ꯑꯗꯣ ꯏꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯍꯥꯡꯕꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯀꯃꯥꯏꯅ ꯐꯝꯗꯣꯏꯅꯣ? ꯄꯣꯠ ꯆꯩ ꯂꯩꯅꯕ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯏꯕꯣꯛꯅ ꯂꯣꯏꯅ ꯃꯇꯦꯡ ꯇꯧꯒꯅꯤ꯫ ꯅꯈꯣꯏꯅ ꯌꯨꯝꯗꯨꯗ ꯇꯧꯒꯗꯕꯁꯤꯡꯗꯣ ꯏꯕꯣꯛꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ꯫
ꯑꯁꯨꯝꯅ ꯃꯕꯣꯛ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯆꯥꯎꯕ ꯑꯃꯗꯤ ꯂꯛꯁꯃꯤꯗ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯂꯛꯁꯃꯤ ꯃꯕꯣꯛꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯕꯣꯛꯅ ꯍꯥꯏꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯃꯕꯣꯛꯅ ꯍꯥꯏꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯃꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯃꯥꯜꯂꯤꯗ꯫ ꯅꯍꯥꯟ ꯏꯕꯣꯛꯅ ꯍꯥꯏꯕꯗꯗꯤ ꯏꯙꯧꯒ ꯏꯕꯦꯟꯗꯧꯒꯅ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯍꯥꯏꯅ, ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯂꯒ ꯌꯦꯡꯂꯨꯔꯁꯤ꯫ ꯏꯕꯣꯛꯅ ꯍꯥꯏꯕ ꯎꯄꯨꯗꯨꯕꯨ ꯀꯔꯣꯝꯗ ꯂꯩꯕꯖꯥꯠꯅꯣ? ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯕ ꯎꯗꯦꯅꯦ꯫ ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯗꯤ? ꯀꯔꯤꯒꯤꯗꯃꯛ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯏꯕꯣꯛ ꯍꯤꯌꯥꯏꯅꯨꯅ ꯊꯥꯔꯛꯄꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯏꯙꯧ ꯑꯃꯗꯤ ꯏꯕꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯥꯎꯕ ꯑꯃꯗꯤ ꯂꯛꯁꯃꯤꯅ ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯨ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯐꯔꯦ ꯐꯔꯦ ꯏꯁꯨꯁꯥ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕ ꯃꯇꯦꯡꯁꯦ ꯀꯔꯤꯅꯣ? ꯑꯄꯥꯝꯕ ꯍꯦꯛꯇ ꯍꯥꯏꯌꯨ, ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯄꯤꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯁꯦ ꯂꯩꯑꯣꯏꯔꯕ ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯨꯅꯤ꯫ ꯑꯩꯒꯤ ꯁꯛꯇꯤꯅ ꯅꯈꯣꯏꯅ ꯄꯥꯝꯕ ꯂꯣꯏꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯄꯗꯒꯤ ꯀꯔꯤꯝꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯅꯪꯅ ꯉꯝꯂꯗꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯣꯛꯍꯜꯂꯣ, ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯨ ꯑꯗꯨꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕ ꯑꯃꯗꯤ ꯂꯛꯁꯃꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯁꯨ ꯃꯩꯅ ꯇꯨꯝꯅꯕ ꯆꯥꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯇꯧꯕꯤꯌꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯝꯕ ꯍꯧꯅꯕ ꯑꯩ ꯅꯪꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯒꯦ, ꯃꯁꯤꯅ ꯍꯧꯗꯣꯛꯅꯔꯣꯀꯣ꯫ ꯆꯥꯎꯕ ꯑꯃꯗꯤ ꯂꯛꯁꯃꯤ ꯄꯩꯁꯥ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯛꯁꯃꯤ ꯑꯃꯗꯤ ꯆꯥꯎꯕ ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯗꯨꯀꯥꯟ ꯐꯝꯕ ꯍꯧꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯆꯥꯎꯕꯅ ꯍꯟꯇꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯟꯅꯒꯨꯝꯅ ꯗꯨꯀꯥꯟ ꯑꯃꯨꯛ ꯍꯥꯡꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯏꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ, ꯏꯇꯥꯎ ꯃꯥꯒꯤꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯈꯔꯗꯤ ꯂꯩꯔꯝꯗꯧꯕ ꯃꯥꯜꯂꯤꯀꯣ ꯑꯩꯗꯤ꯫ ꯃꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ, ꯃꯥꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤꯀꯣ ꯚꯥꯏ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯍꯌꯦꯡꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ, ꯃꯥꯒꯤꯗꯃꯛ ꯌꯥꯝ ꯋꯥꯕ ꯁꯥꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯇꯣꯛꯅꯕ ꯇꯧꯔꯁꯤ ꯚꯥꯏ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯚꯥꯏ ꯆꯥꯎꯕ, ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ꯫ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯍꯣꯏꯔꯣꯝꯗ ꯂꯥꯛꯆꯔꯝꯕꯅꯤ, ꯏꯇꯥꯎꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯥꯡꯖꯒꯦ ꯍꯥꯏꯅ꯫ ꯏꯇꯥꯎ ꯍꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯇꯥꯎ ꯅꯣꯏꯕꯨ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯃꯇꯝ ꯈꯔ ꯃꯥꯡꯂꯨꯔꯒ ꯍꯜꯂꯛꯄꯗ ꯁꯠ ಲಾꯎꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯏꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ? ꯏꯇꯥꯎ ꯑꯩꯗꯣ ꯂꯛꯁꯃꯤ ꯍꯣꯏꯒꯤ ꯃꯕꯣꯛ ꯍꯣꯏꯔꯣꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯅꯤꯗ꯫ ꯏꯇꯥꯎꯗꯤ ꯃꯤ ꯂꯩꯖꯕ ꯀꯥꯏꯁꯦ ꯌꯥꯗꯦꯀꯣ꯫ ꯃꯇꯝ ꯈꯔ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯄꯩꯁా ꯈꯥꯎꯖꯥꯎ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯅ ꯇꯥꯏꯗ꯫ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯏꯇꯥꯎ, ꯀꯅꯥ ꯍꯥꯏꯔꯤ ꯋꯥꯅꯣ? ꯍꯅꯨꯕꯤꯗꯨꯅꯕꯨ ꯀꯥꯏꯗꯩ ꯄꯩꯁꯥ ꯂꯩꯗꯅ ꯄꯤꯔꯛꯇꯣꯏꯅꯣ ꯑꯩꯉꯣꯟꯗ? ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯍꯟꯗꯛ ꯑꯃꯨꯛ ꯗꯨꯀꯥꯟꯒ ꯆꯥꯎꯅ ꯁꯥꯗꯅ ꯄꯩꯁꯥꯒ ꯄꯥꯏꯈꯠꯂꯛꯏꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ? ꯏꯇꯥꯎꯒꯤ ꯗꯨꯀꯥꯟꯁꯨ ꯃꯩꯅ ꯆꯥꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤ, ꯅꯣꯏ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯃꯤꯅꯁꯨ ꯄꯤꯔꯛꯇꯦ ꯍꯥꯏ꯫ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯅꯣꯕ ꯏꯇꯥꯎꯅ ꯗꯨꯀꯥꯟꯒ ꯁꯥꯔꯤꯁꯦ? ꯏꯇꯥꯎꯁꯦ ꯅꯕꯨꯛꯇꯤ ꯍꯥꯏꯐꯦꯠ ꯐꯠꯇꯕ ꯖꯥꯠꯅꯤ꯫ ꯅꯇꯥꯎ ꯑꯅꯤꯁꯦ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯋꯥꯅ ꯂꯩꯔꯤꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦꯕ꯫ ꯑꯩꯈꯣꯏꯗꯁꯨ ꯀꯥꯟꯅꯕꯗꯣ ꯈꯔ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯆꯥꯎꯕꯗꯒꯤ ꯈꯪꯇꯣꯛꯅꯕ ꯀꯟꯅ ꯊꯦꯝꯕꯗꯒꯤ ꯆꯥꯎꯕ ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫
ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯚꯥꯏ, ꯏꯇꯥꯎ ꯆꯥꯎꯕꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯍꯌꯦꯡꯃꯛ ꯆꯠꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛꯄꯨ ꯆꯠꯅꯤꯡꯂꯕꯅꯤ ꯏꯇꯥꯎ꯫ ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯤ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯅꯪꯁꯨ ꯆꯠꯂꯣ, ꯑꯩꯁꯨ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ꯫ ꯑꯗꯣ ꯏꯇꯥꯎ ꯍꯌꯦꯡ ꯆꯠꯄꯗ ꯑꯇꯩ ꯑꯝꯇ ꯍꯥꯏꯔꯣꯏꯁꯤꯀꯣ꯫ ꯁꯅꯥꯗꯣ ꯈꯥꯎꯖꯥꯎ 10 ꯃꯨꯛꯇꯪ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯁꯤꯀꯣ꯫ ꯑꯁ ꯏꯇꯥꯎ, ꯑꯩꯗꯤ ꯁꯅꯥꯒ ꯒꯥꯔꯤ ꯑꯇꯥꯡꯕ ꯑꯝꯇꯪꯒ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯁꯤꯔ ꯈꯜꯂꯤꯅꯤ꯫ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ, ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ, ꯑꯩꯁꯨ ꯆꯠꯂꯒꯦ, ꯍꯌꯦꯡ ꯉꯟꯅ ꯊꯦꯡꯅꯁꯤꯀꯣ꯫ ꯑꯁ ꯐꯅꯗꯤ ꯁꯥꯡꯉꯦꯍꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯁꯦ꯫ ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ? ꯑꯩꯗꯤ ꯌꯧꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯨꯗꯣ ꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯩꯗꯤ꯫ ꯏꯇꯥꯎ ꯆꯥꯎꯕꯅ ꯍꯥꯏꯕ ꯌꯨꯝꯗꯨꯗꯤ ꯌꯧꯔꯦ, ꯑꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯨ ꯍꯥꯏꯗꯣ ꯀꯥꯏꯗ ꯂꯩꯖꯥꯠꯅꯣ? ꯎꯗꯦꯅꯦ ꯏꯇꯥꯎ꯫ ꯍꯦ, ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯗꯤ? ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯏꯇꯥꯎ ꯆꯥꯎꯕꯅ ꯊꯥꯔꯛꯄꯅꯤ, ꯃꯐꯝꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯅꯤꯡꯕ ꯂꯧꯕ ꯌꯥꯕꯅꯤ ꯍꯥꯏꯕꯗꯨꯗ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ꯫ ꯀꯅꯥꯅꯣ ꯆꯥꯎꯕ ꯍꯥꯏꯗꯤ? ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯔꯛꯄ ꯅꯨꯄꯥꯗꯣ꯫ ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯌꯨ? ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯃꯅ ꯑꯃ ꯍꯥꯏ, ꯃꯣꯏ ꯑꯅꯤ ꯅꯪꯅ ꯁꯅꯥ ꯍꯦꯟꯈ꯭ꯔꯦ, ꯑꯩꯅ ꯂꯤꯛꯏ, ꯅꯪꯅ ꯑꯗꯨ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯝꯃꯤ꯫ ꯅꯪ ꯑꯗꯨ ꯂꯧ, ꯑꯩ ꯑꯗꯨ ꯂꯧꯅꯤ ꯍꯥꯏꯅ ꯀꯟꯅ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯇꯟꯕ ꯑꯃꯗꯤ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯎꯄꯨ ꯑꯗꯨꯗꯨꯒꯤ ꯂꯤꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯑꯇꯟꯕ ꯃꯤ ꯑꯅꯤ ꯑꯗꯨ ꯂꯤꯟꯁꯤꯡꯗꯨꯅ ꯆꯤꯛꯇꯨꯅ ꯁꯤꯔꯝꯃꯤ꯫